अहानपदा ngasi gi maroi ba pausingda Congress Party di Pakistan gi propaganda matung inba anti-national party ni BJP da vote thada duna leibak kalausi haina Prime Minister Narendra Modi na haikre. Supnam Sasang gi lengak oiriba Modi Sarkar Bharat tagi lokthok thrasi haina CPI gi National Council gi Secretary D Rajana phongdokre. Congress ti BJP gumna chin ga khut ka manadaba party natte haina CLP gi leader Okram Ibobina maral sirakli. Amadi NPF Surachandpur District ki President Galun Than gi mayumda BJP ki mere put sogat pani chingnaba miyoi singna landaramle. Kurumzari Times of Manipur gi numidangi pau mityang tabiri basingbu Bidyapati Myang lambamna taram okchari hauzik pau sandokna pizari Congress Party di Pakistani propaganda matung inba anti-national party ni BJP da bot thada duna leibak kalausi haina Prime Minister Narendra Modi na haikre wafamasi mahakna ngasi BJP Manipur Pradesh na sinduna hapta kangjai da chathaki ba miyam gi mifam da phongdokhi bani lakadori ba tara taret suba lok sabha mikhal gi election campaign tauna ba pung kharagi Imphal khongsatta lakhiba Prime Minister Narendra Modi ngasi nungthil pung 5 rom taba aduwaida Imphal airport ta thunglabalgal loinana Chief Minister N Biren amadi BJP gi luchingba singna Prime Minister Butaramna okhi tungda pung 5 gi minute 15 aduwaida Prime Minister Narendra Modi amadi Chief Minister N Biren hapta kangjai bungda thungladuna miyam gi mifam sathaki miyam gi mifam aduda BJP gi state election in charge Nalin Kohli outer gi BJP gi merep oiriba Benjamin Mate inner gi BJP gi merep RK Ranjan Minister MLA amadi BJP gi luchingba amasung thomi kayana saruk yaki Modi once again haina mingthon khiba miyam gi mifamda Narendra Modi na makha taraduna Congress amadi party asida mateng pangliba sing wangang bata haiba thabakti tawdaba dol ngaktani Congress na Manipur da lengak lengai matamda dolai thabi beres loisin bangamdana lakhiba adu BJP na loisinduna haujikti miyam da khusinnare Bangalore da awang nongpoki nupi mahairoi singi khakta oiba hostel ama sabi haiba adu haujikti sangaduna mahairoi singda khusinnakre masida natana awang nongpoki mahairoi singda Delhi yauna Bharat ki metro city singda hanthana yengbire haibagi wakat adu haujikti masing yamna hanthare haiki नॉर्थ ईस्ट को मैन्युफैक्चरिंग का हब बनाएंगे। इतने वर्षों तक कांग्रेस के शासन में यहां क्या मैन्युफैक्चरिंग फैक्टर हुआ, मैन्युफैक्चरिंग में क्या काम हुआ, 2 कदम भी चले क्या, ये मुझसे ज्यादा आप लोग जानते हैं। उन्होंने कुछ किया है क्या, कोई मैन्युफैक्चरिंग हब बना है क्या? नरेंद्र मोदी न मखा तारदुना फुटबॉल गी मसाना द फाउल हंजिल हंजिन तौबगी रेफरीना रेड कार्ड पीदुना फिल नाकंदा फमलगा थंबगुम वा ngang badamak haiba thabakti tawdaba Congress Party asisu awang nongpok lamdamdagi Congress Party sumikhal loiraba matung nakanda phaman khrasi haiki आप मुझे बताइए, क्या आप आपके इस चौकीदार से खुश हैं? ये आपका चौकीदार सही रास्ते पर चल रहा है? आपके चौकीदार ने सही काम किया है? आपको ये चौकीदार पे विश्वास है? भाई और बहनों, आपका यही प्यार, यही स्नेह है कि पूरा नॉर्थ ईस्ट आज डेवलपमेंट की मेन स्ट्रीम में आ पाया है। Amaromda Chief Minister N Birena Manipur amadi awang nongpo state singi yaifana ba chakho thorange thabak thoram kaya paikhatuna miyam gi seba tawriba asigumlaba BJP lengakna center da amuk halakna ba Manipur gi Lok Sabha seat animak kahan ba tangai fade maram aduna miyam punamakna amatta oiba wakhalonda BJP da bot thadabiyu haiki टेररिज्म की
adum boy ko di mana lagi ba share biya bi ni bu samjar wa ni bu ya ni hat ko tamla Pakistan ke do boundary man do sanang ga air strike do ko prime minister se prime minister Modi ji da lai ke adu na mahapu amu khalan ba adu bharat ko laweri asi kai do ko khangin paina bakha da bharat ke do thamba awang ko bharat ka prime minister Modi ne video ba ne biye Manipur ten rabat ha ani amu se da ani prime minister Modi ne la kiri se adu basi ki trouble na dai nang lo ina ati lakka to ba election da shit ani ba prime minister Modi ji ho na lakka ba MP lo ina ani ba outer bi ne ani ma kiri ba ite pa wasa to boli Prime Minister ki khongsat asiga mari leinana thohan ningdaba thodok sing thoktanaba state amasung central paramilitary force singna thoram pangthokpham oiriba hapta kangjaibung yauna lamdam masiki tongan tongan ba mapham singda akan ba cheksing tharong laukhatki amaromda aina thingkraba lalholup singi apun ba lup ama oiriba korkom yauna atai lalholup singna Prime Minister Narendra Modi ki khongsat asi lamdam asigi miyambu moithem tauba lakpani lamdam asigi miyamna Narendra Modi ki khongsat amasung mipham asi saruk yabiganu haibaga loinana kaukhiba general strike amasung total shutdown na mahausagi punchida chauna akaiba pikhi total shutdown amadi general strike na maram oiraga ngasi nongmaijang numit oirabasu imphal ge khwarambar kaithel yauna tampaki district singda leiriba kaithel sing phamna khide dukan sing thong lonaki passenger service tawba gari sing Chena khidabada natana interstate service lepki general strike amasung total shutdown asina maram oirga Dimapur amasung Jiribam dagi Imphal tamna lakadaba passenger gari yauna tongan tongan ba potlam sing puba gari sing Jiribam amasung Dimapur da panduna leinari adumainamak lakadoriba election asiga mari leinana DC office sing di thong hangduna mahausagum mathau tawhanki general strike matungda pamdaba thodok thokhebagi paudi leite Bharat ki mafam khuding ngasidi Desh Bachao Modi Hataugi Kholau Paksana Laurakle Supnam Sasan Lengak Oiriba Modi Sarkar Bharat Tagi Lokthokrasi Haina CPI ki National Council ke Secretary D Rajana Phongdokre Waphamasi ngasi lakadoriba tara tarit suba Lok Sabagi Mikhalda CPI ki Merep Oiriba na chongthorakiba Dr. M Naragi Flex singkhatpaga mari leinana pangthokpa miyamgi mifamda phongdokhibani CPI Manipuri State ki Election Committee na sindona mirep oiriba Dr. M Naragi singzamai thongam laikai dalaiba yumda pangthokhiba Flex singkhatpagi thoram aduda State Secretary Sotin Kumar yauna party ki luchingba sing AIFP CPIM Praja yauna CPI bu sogatpa tongan tongan ba political party kya gi luchingba kaya su saruk yakhi akhang ahaina pirakpa pungphamda mirap oiriba Dr. M Narana flag adu singkhatki thoram aduda saruk yakhiba D Rajana haikibada handak pakthok kadoriba Lok Sabha mikhal asi araiba ama natte yamna aruba tangkaki oiba mikhal amani Bharata BJP ki Narendra Modi gi luchingba sarkar asina chahi manga asida Bharat ki miyambu namsinduna thamli Bharat asi RSS ki leibak ama oina thamnabu hotnari सबका साथ सबका विकास हारगा कॉर्पोरेट सिंगदा अहनब मिडियम थंबा मिचम मियामगे खंगंदना शासन अमा ओइना सांगलबा चाही मंगा असि लेरकलेबनी ओइदबा ngang मोदी वा भारत की मियामना हौजिकति मयक सिंगना खंगलकले मरमदना भारत मोदी हताव देश बचाओ हाइबगी खोलाव लावरकले अमरोमदा बीजेपी अमदी आरएसएस ना स्टेट असिगी मियामबु करिमता खनबीदना लेरी नाट amadi culture bu hanthana khanbiri CPI na border gi issue CAB gi matang framework agreement ki wafam sing asida yumpham oiraga mikhal asi thengnabani miyam gi oiba mipham asida saruk yariba asina party gi merep asi soidana mai paklagani haiba thajai karigumba mai paklabadi party na thamba wafam sing thabakta onthokna naba hotnagani haiki go to Bihar, go to UP, go to Punjab, everywhere what people say Desh Bachao BJP Ato. Desh Bachao BJP Ato. Desh Bachao Modi Ato. Desh India should be saved, for which we have to remove BJP and Mr. Modi from power. What is happening for the past 5 years? You will have to think of what is happening for the past 5 years.
मीरेप ओइरिबा डॉक्टर एम नरना हाइखिबदा मिखल असि अरानबा तौबा अमदी अचुम्बा पाम्बा अनिगी लानफम अमनी इस्टेट असिगी मियाम ngasidi democracy gi wahantok phangdana lambi lamuknarga leiri jat bizat ki wafam punsinba bharat asi hindu raija onthoknanaba hotnaba supnam sasan gi lengak sathaduna praja singbu namsinduna thamli BJP kanano RSS karino haiba miyamna khanglaba ngaktani leibak asi kansi hairabadi makhoi sing astagi lapthoknaba hotnaba tai lemna gas phangangani isa isa gi account da lupa lakh 15 changhalakani nupi singi yaifanaba thaurang paikhatkani haina lauramba kaya ngasidi lupa lakh 15 di lairadana lupa 15 fawba account da haplakte state asida su teleba chahi anigi manung sida sasan asi kari oiribagi haibasi miyamna khanglaba wafamni asigumba kaya asina state asigi marai bakkari oigadagi haiba aruba ama oire मियामना करिगुंबा हंदकी मिखल असिदा नुसिबिदुना माइ पाखहनबिबा तारबदी मियामगी थमोइदा फावरिबा अमदी तौहननिंगलिबा कया अदु तौननबा होनजगे हंदक्ति प्रजासिंगना अहोंबा अमा पामले हाइबसी थबक्ता ओंथोकननबा होनजगे हाइखी प्रजागी मिहुकन खाबी मतमदा अइना प्रजागी थाचबदो मच्चेतम मांगन जतना प्रजागा मतम पुरम तान जरगा प्रजागी एडवाइस को लोग जरगा अतैन तौहिद्रेन खनबा अतैन तौंगन हिद्रेन खनबा थाचब मांगन लग युमदा अइगी इशागी इडियोलॉजिकल अमसुन पर्सनल कमिटमेंट पुलिसिगी एम्बिशन मदुगी जस्टिस फॉर ऑल नसिगिल समाज अचुंबा तौदना कदाई शांति लाकदर इट्स नॉट पॉसिबल विदाउट जस्टिस बीइंग डन Indian National Congress asi Bharatiya Janata Party dauna miyam da wasaktuna machinda haidokhiba wangak taba chinga khutka manadaba party ama natti haina CLP leader Okram Ibobe nangasi hairok part to the tugi polo ground da pangthokiba 38 suba Lok Sabha mikhal gi outer gi INC gi merap ke James ki vote khombagi miyam gi mifam da phongdokre hairok block congress committee na sinduna pangthokiba miyam gi mifam aduda hanigi chief minister Ibobe na makha taraduna congress na amuk hanna lengak pairak labadi congress ki manifesto da yauriba nupi ki seat reservation sada 19 khakani haibasi soidana thabakta onthokani haiki congress party da vote PB amona sakti da sinabiraba sakar pair agadi yam mayam leire lairaba muthadanaba khwaidagi sawai scheme minimum income guaranteed scheme mana hainariba hadaki manifesto da yawa rahul jina su laphokhi bise nupi da imung dugi nupi amada thabak phangriba aduga lairaba gi pangkhai makha da leiba nupi amada madugi account da lupa lising taruk adu sahi madana lupa lising hudrani thoi se laira ba muthatna ba prithvi manung da khwaidi sawa scheme ni adar masi congress na sakti head pai agadi masi thabak poina onthokani na rahul ji na haibiramba congress ki manifesto da yaw ki base aidi ani sirana khalle ba ngasigi mifam aduda MPCC gi president amadi CWC gi member gai khangam ex minister D Korungthang ex minister M Hemanta ex minister N Mangi ex minister M Okendra MLA Abdul Nasir ex MLA MD Amin Saha and outer INC candidate K James amadi Thawbal district block congress amadi block congress committee gi president na presidium member oina saruk yakhi whenever the BJP the both people have said CAB सरकार में आ रहे लेकिन न्यू इंडिया की सरकार से शांत में आ रहे हमें कल करनी कांग्रेस का पीवा सिटीजनशिप अमेंडमेंट बिल CAB से सरकार में वो न्यू इंडिया की सरकार से कुछ उठाएगा नुंशी सारागा डेमोक्रेसी में वन तो लेंगा कॉन्स्टिट्यूशन को इकाई घुमर चलता लेकिन वो कल्चर एनीथिंग डाइवर्सिटी की फैमिली कैसे वो प्रांगण कंधन बा हाई मत चलना नहीं नर्मदा ना कोई काम ना खमिंगा लेते ये बात करने का कल वजरा हाई बिल्ला Lok Sabha mikhal gi matam naksilakpaga loinana ahanba tangka ki oina tha asigi 13 da pangthokadoriba outer Manipur parliamentary constituency da mikhal ga mari lainana thoaningdaba thodok kaya leptana
थोकलकली थौदोकसिंग असिगे सरुक अमा ओइना ngarang numidang pung 8 lom taba matamda NPF Churachandpur District ki President Gelunthang gi mayumda BJP gi merep pu saugatpani chingnaba miyoi singna landaramle pau asina hairibadi khanghodana NPF Churachandpur District ki President Gelunthang gi mayumda BJP bu saugatpa miyoi kya sangsilaktuna law khongbada natana imungi potlam kya thugairam baga loinana NPF ki merep ta vote pidanaba khangalam khibani hairi Modi natraga Rahul Gandhi na Manipuri gi oiba issue sing kaidawnung da khangloi lamdam asigi issue sing de aikhoina loisin gadabani haina NIDP gi Central Working Committee gi President Narengbam Samarjit na phongdokre wafam asi ngasi Lok Sabha mikhal ga mari leinana party asigi inner parliamentary constituency gi merep oiriba RK Anand gi oinam irengbam da pangthokhiba election campaign da phongdokhibani mahak na makha taraduna ngasi lamdam asida national party kayana matam sangna sasan leirakra basu thaknaba ising phangdriba lambi thong mapung phana phahanba ngamdriba amadi saukhat thorang kaya paikhatana leiriba asina taklibadi national parties na regional gi wakhalno da thabak taude takpani masina maram oiduna aikhoi gi oiba fireb lawjanaba amatangairaba lambi di regional party mapangal kalhanbani bharatna ningtamlaba matung Mahatma Gandhi na Congress muthatnaba hairamliba adu masa masa gi regional party sing semgatuna sasan taunabagi ingit pirambani hai ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯃꯝꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯏ ꯑꯃꯝꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯁ ꯑꯃꯝꯕꯅꯤꯅ ꯍꯥꯏꯅ but we can see the stars only in the darkness how is that always ꯑꯃꯝꯕꯗꯅꯦꯕ day time ꯎꯕ ꯉꯝꯗꯦ so this is the power of the darkness adunani power by darkness is power aduni aduna haiba potse masi laibina aikoina songa ka base orga kali legade kana aiko siklot laabni North East India Democratic Party kali yoga mami se kamai sem la kan patanda mase aina haina mujeni vertical mujeni horizontal mujeni square border mujeni masi loina mujeni mutunda North East Makha taba pau pizadringai da break amatang lawzari Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devsit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Korunganba 10th position Laistam Iboba Maitai 15th position Haubam Arvind Singh Amadi 17th position da Sagol Sem Biki Singh ne Arts stream da Anisaba position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break ki matungda makha taba pau pizari IJR South amasung Second World War Imphal Campaign Foundation and Manipur Tourism Forum na sinduna Battle of Imphal gi 105 suba ningsing kumon thoram ngasi Commonwealth War Cemetery Duilale in the pangthokre thoram aduda Major General KP Singha retired Lieutenant General Rabi EP Lieutenant General K Himaloy amasung Assam Rifles CRPF amadi BSF ki makok thongbo official sing saruk yakhi thoram aduga mari leinana Hindu Christian amadi Muslim lining gi akhang hai singna senglaba Bhagavad Gita Bible Quran amasung Guru Granth gi wahai kaya pathoktuna maraibak ki damak thawaina pontha pikhraba maraibak ningba lanmi singbu ningsingkhi thoram aduga mari leinana wangang leduna Lieutenant General Rabi EP na laibakpu ngak seliba lanmi singi thauna hapnaba amadi hauzik leiriba mirolna mathauna leina maraibak ki damak kathokpa ngambagi wakhalon chelhananaba thawai kathokraba lanmi singbu ningsingbagi thoram asi pangthokpani haiki
Even after many years, the people who are serving today get motivated. They know that if ever they have to do the same, they will never be forgotten by their grateful country. And it is for the morale of the serving soldier as much as for respecting the sacrifice of the dead soldier that we do these. Thank you. Amaromda, Lieutenant General K. Himaloyna Battle of Imphal amadi Battle of Kohima hairiba lan ani asi World War II gi puwari da yamna maru oiba tangkak singni maram aduna Imphal amadi Kohima asilam koiba singi oinadi yamna maru oiba mafam singni haiki. Battle of Imphal Kohima si yamna fauba turning point World War II gi turning point amani. Si gi advantage loraga igi wakandadi Manipur gi wana yamna chauba tourism gi fagadaba ama lahuba yai Act East kainal tawriba sida tourism gi wana di yamna koigi yanu mai pakadaba achauba venture ama toba yai Manipur na sida exploit tawna na bahona ba yai sigi importance hai adugi matungena Manipur sidasu koi sida Manipur dagi World War da thokiba koigi veteran moi taramuksu yauri sida World War the fight to give natraga support to give moi nokoi ubira maniko adna this is the function. I can only say that I wish that such kind of events are work towards the advantage of Manipur in future as well. Thank you. Lamdam asida ahanba oina thokiba acid attack ta siningsita hinghorabi mangsata bam ongbi menekada ngasigi lengangna ana layang yauna tengbang kaya pigani haina kayarak hanna thazaba pikhrabasu ngasi phawbada lenga ki tengbang phangdana laibak thirabi menekana nongmadi soidana lenga ki thauzal mityeng phangkhigani haibagi asada hinghori hiramasta report ama. Miyoibagi laibak kuba kunamne haibasi wahai khakta natana kanagumba amagi punsidadi hakthengna na thokta banatte China di loikhre adumakpu dakfamdi adumak laihore haibaduni ingkumja lisingani taratret ke November 18 da thokiba Manipur gi ahanba acid attack ki laibak thiba thodokta acid attack ki victim mangsatabam ongbi menaka ngasidi kangba naidraba pirang sinthaduna laingakna pigani haina thajaba piramba tengbang wa nangai hori Paunam ningol mangsatabam ongbi menaka sahi kuntra humdoi mapuroiba mangsatabam santos all second soibam laikai wangkai khunodagini hojikna new kaithel mambida leiba menaka gi apopagi yumda mapuroiba amadi masa aniga punna leibani Mahaki Mapuroiba Santos private gym amada gym instructor ama oide leiri Mahaki Mapuroiba na pusilakpa sel khaktana yum pubada awaba mayoknarakpadagi matam amada all second soibam laikai wangkai khunogda kangho borage hotel ama famduna kharada oirabasu Mapuroiba gi mateng pangba ngamnaba haiduna punsi leminarakhi numit adu 2013 ke November 18 gi numidang pung 8 tarpa adwaini Mahaki punsigi kaungomnaroidaba thoduk adu thokiba wangkai khunauga hek thangnana leiriba hatadagi MD tomba kauba laikagi mioi amana mobile phone ama suknatagi lupa sahumda lauhoro haina mahaki hotel da lakhi mobile adu kanagino amadi karigi yolibano haiba mari makhong khangdabana menekana mobile adu lauroi haibadagi MD tomba saurapna satkibani menekana hotel loisilamlaga mayum halakpada lambi gi amamba jaga amada hana lotuna leiramba MD tombana meneka tamna acid attack toramlaga khonglei thuna mafam adu thadoktuna senkhi tungda porompat police na MD tomba gi khongul liduna fafaga loinana court na wayal bisar sa tharaba tungda hojik MD tomba maral gi matungina kaisum sakda leiri panba yabadi MD tomba hairiba mioi asi number 4 yonba saba amadi Huran Chinthi Kayada Senabadagi, Mamang Dasu, Zel Toyne Sangluraba, Myoyne Hairi. Thodok asi Manipurda ihan hanboyna thokibana, Lengaki Maikai Dagisu, Ahenba Mityeng Kaya Amadi Sankhe, Adumapu,
leingakna piramba thajabasing ngasi fawbadi thabak oina onthorapagi mamidi tadri pikliba masa anigi mahai masing tamba amadi mamanabasinga mimanana masa anigi damak tawninglabasu oirakliba phibam asina masa anigi mabuk fawba thanna pijabada awaba mayoknare haina thamoi sokna paudam lakhi aina hujik laise babana kaithel mambida mi lo uraga leiba mafamda loksangda ai anaba si phanaba aina mafam sida khangba babagi mateng lauraga leijari adu ai ji hujik एसिड हाइजल मतुंगदगी आई हानदी अना सुजा नोमजरगा आई नुपागी मतें खगा पांगे इसागी अचापोत लेरजु हाइदना आई होनाजरमे अदु हुजिकते आई ngamdre अदुबु इजानी जना स्कूल चटपदा मफोंग पाना चाना थंगना पिजो आई जो ngamdre अदु पुनमक खांगा हुजिक जो लेली अदु स्कूल चपा मतमना जो लबुंगनिना ममानबजिंगी मरक्त लेखोम दैरा चटपदो नगाइतदुना नाना पोरगा थिंदोकबजु यावे मेनेकाना फोंदोरपगी मतुंग इन्ना चीफ मिनिस्टर एन वीरेना compensation oina lupa lakh ahum haukiba 2019 gi April thada pirakre adubu mahaki asopa layingbada changadaba sel pumnamak laingakna puthokani haina thajaba piramnabasu Rims Hospital gi maikaidagi lemna laying bikhide haina mahakna pendaba phongdokhe loinana matam aduda Chief Minister N Birena mahaki mapuroibada mahaki mahaiga sanaba sarkar gi thabak ama pigani haina thajaba piramba adu nasi fawbadi mangfawnadriba manglan amagum leiri miyam gi Chief Minister N Birena haibiramba adu thabak oina utpirakpa khawrangna ngairi haina mahakna phongdorakhi akhoi aina sobam matungda kaino Chief Minister na ai nupagi haidi ai su thabak suba khoppa su ngamaroi aduna ma ai hingnabagi damakta ai nupagi thabak pibini haina chengi machinmakna hairamba hojipodi haidokraga hojipodi thaboina di pangthokpadi leitri aduga akoina hospital da leirakpa madamda akoigi rims ki director masamakta Chief Minister na phone thoraga akoina hek hospital da leibadagina aina chatpabo layingbada free da treatment tobigadabani aduga aina leibada paisa nungja amata loba yaroi na haigiba MS ki site tagi akoina hek leibadagina chalam dai phawbada adugi bin pirammu haidana hairakpadagi akoina director yam kanna unana bo honaraga ai nupana ko chen dana honagi inkumja 2017 gi November 18 da thokiba laiwak thiba thodok acid attack ki thodok amada shock अखोगी हक्सांगी मथक थंग बसरुकता सोकीबा मंगसातबम ओंबी मेनका हुजु हुजि हाइबा अखोगी अपोकपगी कथेल मानबिदा हुजि अपोक पैसंगाइ सि हुजि यामवाना हाइतारी यामवाना लेली मतममदा हक्सांग फरिंगिदा सुबा नोंबा ngamingida honnajarambadu ngasidi haksangi fibamse akhoi tangkhai am soinai bai mawongda fawba leiro matamsida akhoi gi lainga ki makai dagsu mateng kharadi fangamaga mateng se makhatan piraktabagi achoba mamim tari adu matamadu da Chief Minister N Birena haibiramba hai tare Chief Minister N Birena akhoi gi thajaba biramba mahaki mapuroiba M Santos da masaga chanaba thabak am pibiganena thajaba pibiramadu ngasidi thabakta onthoroktana leiri adu akhoi yengki tari lainga kadai fawba menakagi awabasida yengsin bibage amadi midyeng changbibage hedo akhoi yengminaba tari paudam jariba Sarat Sharma video journalist Naresh Kalona Tom TV News Kaithel Manbi Mahiroi singi achauba thodang lauriba desamna moral yaudaba thabak tawhanningde haina yakairoi lesemba club uyungpok nongsum gi president Sagol Sam Sunil Mangang na ngasi Manipur Press Club da pangthoki pa pawmi singa unaba amada phongdokre mahakna makhata na haiki uyungpok nongsum GP gi hanigi pradhan oiramba konjengbam ingobina Idol Moral Academy da tamba mahiroi kunithoi mama mapa singda kihan khanghanduna namduna lokthokli haina desam luchingba sing amadi school asigi founder yumlembam nongzumbana ingobi da siriba maral asi aranbani haiki
Mahakna haiki Idol Moral Academy School asi recognize tawdabadagi mama mapasingna mahairoi adu lauthok sakhibani hiram asida ingobiga karigumba hiram amatada mari leinade haiki. Hoigi isajingna atopa Idol Moral Academy School dagi lauthoga atopa school da admission tawba satpa matamda school gi principal da founder da angang admission tohonba yaroi hana inda samgi karmi singna karigumba treat tawba ju yawi school ani ohumsida is garjala moina adugumba kunai mairusing asoba thodang lawriba thawuru singna adugumba apikpa angang sing moral da sokada thabu ai taraptagi garjala moina ai moi mafam da ngangningde aduga hujik karigumba haju akoina admission tawba matamda de samna khut thingila putaragadi guardian amoina NGO sing as civil society civil organizing loiner ka koina khongjang kaya amadi sang mutha sanction nabugi garjala moina khoi sem saraka dum leiji Matam amada lamdam asda numit khudingi phonglamba pause Simantra Patrika amadi Panthungphamgi editor oiramba S Tombinauna masagi anaba amana maram oiduna tha asigi mangada laikhidabada amjuna awaba phongdorakli Manipuri State ki mayol de lairiba government school singdagi mari lainaba authority singna mityeng sanglabasu state asigi khara manung hanjena leiba government school singdadi ningthena yengsinbidabana maram oiraga ontokpa phibam amada lairi Jiribam district asigi manung channa lairiba government school singdi mari lainaba authority singna mityeng sangbidabadagi mami chauna tari Jiribam da leiba mahiroi lup singna government school singda changluba matamda leifam thoktaba mawong model tadaba phibam kaya lairamba amadi transfer posting taba school singda oja masa leitaba amasung utilize tawdana Sangapanga tawduna leibadagi ngasi fawa oja sing lakpasu leitri masigi matangda ngasi mahiroi lup singna lauduna laklabasu thabak oina onthokpadi uba phangdri aikhoigi Paumina Butankal Government Upper Primary School da chatuna yengsuluba matamda school asigi phibam di angakpani school asida wa akakpa mapum singi thampham godown oina leihori school asigi in charge hemangona haibada mahakti khangde mina thamlambani lokthok o hairabasu lokthokte haina phongdorakhi ऐसा रखने से आप ऐसा देख ये टूटा फूटा है ना क्लास नहीं करता है इसलिए जो भी हो 2-1 दिन के लिए रखेगा बोलता है मैंने मत रखूंगा Chatliba tha asda tangkak ani thokna pangthokadawriba 38 suba Lok Sabha mikhal asi thoina kanaba leite maramdi Bharat ke Sangvidhan na piriba Bharat tal leiriba mioi kanglup khudingmak dharma jat kuchugi khenaba leitana manaba adhikar piri hairaga Jiribam amasung Manipur gi segment nipanda kaidobagi satna handribano mikhalda vote thadabadi yaraga mirep oiba ya handriba asi Karamba chatnabigi kanglonno masi citizen amagi phangpham thokpa adhikar adu matpani loinana segment nipan asigi matangda Manipur lengak amadi mari leinaba authority singna miyeng sanghaningi haina Jiri Development Organization Jiribam gi General Secretary W Dines na phongdorakli mahakna makha taraduna matam kayagi mamangdagi adhikar matliba asida segment nipan da leiriba miyamna punna thengnaminasi MP ama leiraga natraga mikhal thengnaduna kanaba amadi madugi mahau adu Pangnanaba hotnaminasi haiki Panbayabadi Manipur gi outer parliamentary election da Jiribam Hianglam Kaksing Wabagai Wangjing Tenta Sugnu Hairok amadi Khangabok yauna segment nipan asinga si fawbada vote thadabadi yaraga lepadi yadriba segment nipan asina matam kayadagi chatnaduna laklibani Kenaba thamdana same equal right phangani haiba adugumba yauriba kan yauri wafamdu ko Jiribam amsung Manipur gi akoi atai segment nipan da Kedobagi wasi apply to bidrino. Ako isigal iriba parja singsi koi bot thada badi yaba aduga bot thada lepadi yadaba asibu karma makhani lo asibu malo si akoi namna mioi bagi akoi human right mi amagi citizenship ki akoi right adu akoi mat pane na akoi lawre de maram leti asi akoi na kano citizen amo bagi akoi haktu akoi Indian constitution pi riba kano do akoi asi totally akoi mat pane na akoi masi pm to ni
ngasi Kesor Chandra Wangkhem phajin khibabu yaningdabu utpa yauna US ta leiba marupsingna New York ta leiriba Indian consulate ki mamangda protest tawkhre India da paliba lenga ki miyot mine yaningdabu utpaga loinana US ta leiriba Bharat masa sing amasung US citizen sing Bharat lengakna chathariba supnam sasan ki thongbu yaningdabu utuna protest adu chathakibani protest aduda Azad Left Alliance for Democratic and Secular South Asia CDCD Coalition for the Defense of the Constitution and Democracy, Coalition for a Democratic India, Dalit Solidarity Forum, Indian American Muslim Council, India Civil Watch, Indian Bahujan Organization, NRISD, NY, Global Standout Group, NYC, India Pakistan, Peace Group Organization for Minorities of India, Sadhana Coalition of Progressive Hindus ki Thomi kya na saruk yaki. Amuka hana break amatang galawzari. Advanced booking for events, conferences and party, 50+ covers. Aris Tower since 2002. Kindly contact us at 9612719966. Address Uripok Hudrom Leka, UK Road, opposite petrol pump. lamjingbatomtv Limited ki members singda akaknaba matam kharakaki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan laubiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan laubiba yagani akaknaba matam khara khaki oiba khudongchaba sing asi laubiranaba members singda ningsingjari masiga loina loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingbatomtv Limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbatomtv@gmail.com website www.lamjingbatomtvlimited.com Sarugyabiu Film Forum Manipurna Pangtok Sava Tarahomdoi Suba Maminumit Amadi Manipur State Film Development Society na Pangtok Sava Taranithoi Suba Manipur State Film Awards 2019 gi Manamatum Yentokpagi Thoram Lakliba April gi Tangmapan Leipakok Numit ki Nungthil Pung Uhum Taba Matamda MSF DS ki Auditorium da Makal Mathil gi Nungairaba Program Kaya Galoina na Pangtok Sargani Thoram asida Mipum Khuding Mana Sarugyavinaba Ningsingjari Break ki matung taram na okchari amadi makhataba pausingda Mridanga Sangam Organization Committee MSOC Gokhal na sinduna ngasi Jiribam District ki Gokhal da leiba Madan Mohan Sharma Mandapta Mridanga Sangam gi thoram pangthokre thoram aduda Agartala Karimganj Halikhandi Dulap Chira Silsar Mehapur Kabuganj amadi Jiribam ki team sing na saruk yakhi thoram adu ki chief guest oina saruk yakhi ba MLA MD Asap Udina MSOC na nat ki oiba chatnebi yokhatna nabagi damakta asigumba competition pangthokpa asi thagat ningai ni competition asina nat amadi chatnebi bu yokhatpa ngamgani haina fongdokhi Congress Party thadokna BJP da nauna changlakhraba mioi ahom lilong BJP mandalna harau tayamna okre mandal asigi President MD Nasir Khan gi sangai da pangthokhiba achamba thoram amada nauna changlaklaba mioi sing adu harau tayamna okhi thoram adu da mandal gi Secretary MD Asghar Ali BJP Thawbal District Secretary MD Islaudin amadi atai atopa thaupuba kayana saruk yakhi Mitai Maitai gi
chahi hauba numit sajibugi nongma panba numita pangthokpa chairaubaga mari lainaba augri hangen chongbagi thoram ngarang khurai kongpal saros laikai da pangthokre Kurai Saros Laikai gi ima event amadi ahal laman singna sinduna pangthokpa augri hangen chongbagi thorum aduda lamdam sigi masak nairaba sakpa gose maitai amadi mahaki party na augri hangen gi isai handuna sakhi lamdam adongi ima event kayana hangen chongba aduda saruk yakhi augri hangen chongba adu karigi silibano haibagi matangda augri hangen adubu sinbada yauba konsam ibatumbi Kauba dupi amana phongdorakpada Kanglaipakta ningthauna palingai matamdagi hauduna lamdam asida augri hangen chongbagi thoram asi pangthoktuna lagli sajibu nongma panba nimitta mitai maitai singna chai loibagi thoram pangthokpaga mari lainana numidangi matamda laikai laikai da isai handuna hangen chongbagi thoram pangthoknarami Adugumba thoram adu yokhatpa amadi ngasigi mirolda augri hangen chongba haibasi karino khangananaba thoram asi pangthokpani haiki Haina koi pai pu hak tak tagi agri hangron chongba je chatnarakpanina koina mulhaning dadana khurai kongpan sajale kaigi nupi miyam na haujabani koi haurakliba naharon ching angang nupi masa ka ka jiju khangdabanina moiju khangjanaba haidana koina muttanaba nakana sinjara chongjabani The United Karate Do Association of Assam na yumbu oiduna chatliba tha asigi manga amasung taruk phauba Guwahati gi DTRP Indoor Stadium da pangthokhiba Kai Cadet Junior amadi under 21 years National Karate Championship ta The Manipur Amateur Karate Do Association na sanagi takaman ani laurakre The Karate Association of India na sinduna pangthokhiba championship adu Sensai L Sanjip na team coach oina luchingki championship adu da sanagi takaman laurakraba karate ka ani adudi KG Yankhai Taret ki cadet boys committee da L Surachandra Lamkhang amadi KG Yankhai Mari ki girls cadet committee dana KS Rosini Chanuni karate ka Surachandra Sai SAG gi karate ko Sensai Soibam Ningol Chandramagi gi mityang makhada sanaram khibani aduga ISFK Kanglei Ryogi Karate Dogi Karate ka KH Rosni Sisan Mutum Bankim gi lamjing lamtaktuna soibam bendesori gi mityang makhada sanarakhibani sanagi takaman laurakraba karate ka animak tha asigi kuntaruktagi kunipan phauba Asian Karate Do Federation sinduna Malaysia da pangthokadoriba Junior Asian Karate Championship ki damak khalaklei hairi Sajibu nongma panba chahi hauba numitka mari lainana hairok fart ani litanda leiba city club na sinduna kunmanga rak suba yubi lakpi masana thoram natki oiba jagoi isaiga loinana club asigi ground da sanarak yana saruk yaduna pangthokre Samajwadi Party gi luchingba Akhilesh Yadav amadi Bahujan Samajwadi Party na lakliba tara taret suba Lok Sabha mikhal punna thengnaragani haina sahi asigi anganba sarukta lakthokraba matung party ani asigi oiba apunba rally ama ngasi Dioban da chathakre panbaya abadi party ani asi ngasidagi chahi kuntaruki mamangda pulambadagi handak nauna amuk khusamna rakhibani Paugi mifam amada Mayawati na miyamgi religi pau asina Prime Minister Narendra Modi ahing tumba yagani thazade party ani asna same level alliance asna BJP ke sasan muthatlagani haiki Amaromda Indian National Congress ki President Rahul Gandhi ki abhoga nyai haiba kholaugi makada haudokiba minimum income guarantee scheme na lairaba muthatlagani haina lakliba Lok Sabha mikhal campaign tauba leptre Rahul Gandhi na nyai haiba ki wahanthokti justice haibani Bharat ki lairiba praja singi maphamda ngasi phauba namthak tauduna lakpa adu Congress lainga hek legak pairakpaga lairaba singi awaba kokhanduna leibak asigi Aphaba Chakotpa Kunai Amagi, Maikai Romda, Kong Tangzilagani Haiki. Ngasinung Tilpong Kiba Pause Singi Bariba Pausing Amutang Puna Kaminasi. Kangleipak ki Maira, Bharat ki Prime Minister Narendra Modi, Pungkharagi Khongsatta, ngasi numidang wairang Imphal da laktuna, bot khomlam lay. Dr. M. Naragi Firal Singkhatpagi thoram pangthokre. Handaki mikhal asi aranba taubaga, achumba taubaga thengnaba mikhal oigani, Dr. Nara. NPF Chorchanpur gi President ki yumda sakhangdaba kharana ngarang ahing landaram lay. Ke Chorchan wangkhem phajin khibagi New York ta leiba Indian Consulate mamangda protest taukre.
Kangla Pau, Prime Minister Narendra Modi Hanagi schedule matamdagi thengthana Imphal the election campaign pungkharagi oina thunglakhi. Outer gi mirep Asang Kasar Senapati da NSN IM na phage toram lei. Mai Paglavadi NPF muthatkani Asang Kasar. Mikhal gi Paujel puba bike rally chatkre. Pandam Prime Minister Narendra Modi BJP gi vote khomnabagi damak Imphal da laglam lei. Thabak tawdaba lengakti Mikhal da mai paktabani adu BJP di miyam gi damak thabak tawduna lakpana soidana mai pakani. Congress na afaspa review tawni haibasi oiroidaba wani. CPI gi mirep Dr. M Naragi Firal Singkhat Kre. Handaki Mikhal asi aranba tawba amadi asumba thiba kanglup anigi lanfamne Nara. Jiribam gi government school singdi mapu pandre. Mamang thakta thabak tawramdraba political party kayana makha na tarokani haibasi oiroidaba wafamne naidap. Aroibada maroiba pau amuk hana pizari. Congress Party di Pakistan ye propaganda matung inba anti-national party ni BJP da bot thada duna leibak kalhausi haina Prime Minister Narendra Modi na haikre. Supnam Sasan gi lengak oiriba Modi Sarkar Bharat tagi lokthokrasi haina CPI gi National Council ka Secretary D Razana Fongdokre. Congress ti BJP gupna chinga khut ka manadaba party natte haina CLP gi leader Okram Ibobina maral sirakli. Amadi NPF Churachandpur district ki president Galun Thang gi mayumda BJP ki mere pus saugat pani chingnaba miyoi singna landaram le. Ngasigi Times of Manipur na pizza ba numidangi pau matang sa loisanjare mityang tabiri ba punamakpo amuka hana khurumjari.